Security forces na akan mamongda ngak senbadagi RIMS Hospital gi akoibada pamdaba thodok amata thokidire haujisu state amadi central force na ngak senduna kuki kulai paiba ahumgi layeng chathari hiramasada impact news ki paudam ama Ma'am, don't be impact news near Hangna Labor Pharmacy, Regional Institute of Medical Sciences, RIMS campus, Tani, Lalol Vai Amadi, Consacul, Anigimata, Rang, Tokiba, Kutonaba, Aduda, Kugi, Shokiba, Kulai, Paiba, Kuki, Mui, Ahumadu, going around the gi treatment, Torok Pani, Manipurgitong Antoine Bama Punkia, the Gilakpa, Muikiana. Haiba kuki kulai paiba mioi ahumatu mafam masida makhata na treatment tawba yaroi haibagi akanba kholau kya laukhiba duna laukhibani loinana haiba miyam gi khongjang aduda koigi RIMS ki campus asida phawba security force singna tyagya smoke bomb sizna duna koi miyam tan khaibagi thabak sing chatharakanda ngarang dagi hauna ahenba security kya ama mafam masida deploy tawrakanda koi ngak senbagi thabak asi akanba Mong the Satari, Narang, Numdang Paupa, RIMS campus, Akoi Batongan Pum Singda, Tiaga Scapanas and Batongan, but Muknabagi, Ponga, Satakava, Shu, Hongzang Siliba Singa, Manipur Minister Grangarang, Unaduna, Walish Havamatamda, Haiba, Mui Ahumadu, Nasi Pawimanunda, Mapama Sidagi, and Mapanda. Makataba treatment gidamak puragani haibagi wafam thajaba pirakiba adudagi ngasi phawdi kanaguma makhal amatagi mioi amatana khongjang changsinbagi mami udri aduna ga koi security singi maikai dagi shu pamdaba thodok sing thoktanabagi damakta ngarang mafam asida deploy tawba security force sing adu akoi numidangi matamdagi hokan masing henkalakanda hojikstu akoigi RIMS campus asida ahenba state amadi central forces mayam ama mafam asida deploy tawkanda pamdaba thodoksin amata thohandana hojik yamna kanna lairi aduga koi impact news na phangba thajaba paw amagi matunginadi haiba mioi ahum adu ngarang numidang athengba phawda koi operation oikra heba wafam sing lady hojik phawi oina khogi chief minister na ngarang piki miam da piki ba haibadi mioi ahum ngasi mafam asida ngasi phawda koi mafam asida gi shift tawgani haibagi wafam adu hojik phaw oina di koi shift tawba laitri aduna haiba tongan update sing mapung oina laingak na miam da piki ba thajaba sing aduga miam na pami ba wafam sing adu kari anoba update sing lakpage haibado koi impact news ki makhata ba news bulletin sing da pudon lake hojik ki oina di koi haiba mioi ahum adu security ga kan ba section thorang kya ga loina na ningthina treatment tawrakanda RIMS ki doctor singi maikai dagi su kan hona duna sokpa sing adu koi hausa gi phibam da hanjalaknaba kan ba maungda honari aduna update sing impact news ki makhata ba news bulletin da mya da pudon lakjage hojik ki oina di RIMS ki campus dagi mya da pawdam jai ba isa ram musu